Imphal East Police Commando na Achan Bigay Auto Parking dagi July 15 fare hariba ayekpam imoba chahi kunthagnipan apokpa ibomcha Lairen Kabi maning lekai dagi housing na yumnam lekai Lairen bi maningda leiba myoy ase RPF amadi masigilan mishanglu PLA ga karigumba hiram amatada mari leina de haina Department of Publicity Chief Bankim gi cherol amana sengtorkri ngasi ayuk pung taret khare helakpada Imphal East ki manung chanba irilbung thong manakta khamduna leiba Maruti 800 gari ama matomta irilbung police station gi mamangda chenba ising khongda tasinkhre gari asig mapuna H loken gi oigani hari Manipuri University nalauba BSc Honors Taruk Suba Semester Examination ki fall haidokle Punna Mahiroi lising taruka chanipan yangkai ganipan exam thabada lising mariga chanipan nifuga mathoi mai paktuna jada humbutra dasmik manga mapan pas tore hauze pawgi marathana temba bre amamok lominasi Constipate season abada manung sanba nungai taba constipation problem kohan mangami itan tanba mangam sadaba singmusu kohan mangami nomada tumam daida lumbu saba ising glass amada chamas ama natraga anida thadaraga sijinabiyu constipate India gi ahanba National Awardee Government of India na piba Silver Dew Makhal suna leijare half liter 750 ml 1 liter 2 liter 5 liter and 20 liter jar as an distributor amadi akupamarol Loktak Industrial State Takiel da contact tobiu Upon Fitness International Sinjaba Manipur ki khwadi ki chawba case prize oriba 6 state level transformation challenge 2016 paktuk chargani August 8 preliminary round November 3 ta final round loina grand final November 22 da competition asi thaung gi manung da masagi rumba henba ma diwat pamyoi singna masagi normal weight thamduna chung firal chaba changdam nabani saruk yabiu first positions 1 lakh second position 40,000 third position 20,000 fourth position 10,000 fifth position 5,000 break ki matungda amukan nataram nokchari makhataba pauda Imphal East ki manung chanba lamboi khul mayai lekai da khamenlok turel torba ningkhairakpadagi ising hajilaktuna ichau thokpa mafam speaker lokeshor gi mideng makhada iram semkhre lamboi khul gi khunja amana nongju tha matam gi yenglaga iram sembiba nungaiba phawi ikang tha yorklaba matamda khamenlok turel gi longnambal ningthina sembiduna matungda ichau thoktana ba sembiu haiki Manipur Police na chahi chamaga kunmanga surakpagi thaurunga mari lenana Narcotics and Affairs of Border amade All Manipur Students Guardians Organization anina punna sinduna drug pulana siznabagi amang basing habis the awareness program ama Thawal Hauka daleba Little Star English Higher Secondary School da pangthokre Thauramatuda Napki second OC Maimom Jiten All Manipur Students Guardians Organization ki Secretary Sumati School asike Principal Yumna Manglembana Marueba Musing Oina Saruyaki BJP Manipur Pradesh ki Executive Member H. J. Davis Sarmana Juvenile Learners Club Wangkai Topam Lekai ga Khushamnaduna Nomagi Oiba Lemna Lain Paki Camp Ama Juvenile Learners Community Hall da Pangthokre Tongan balaina kaya daki ngakthok naba pandamda lemna laing bagi camp asi pangthok pani haina H. J. Devna phongdoki Nongpok Sengmai Police Station gi OC in charge Bidyapati na luchingba police team amana Nongpok Sengmai gi akoibada drive chathabada phagalakpa U liter chama ngarang numidang Nongpok Sengmai Police Station da lekai gi mera paibisinga punna mai thaduna mangan khre Numitarung ni chumna Manipur University ke Mass Com Department ta chatharpa grassroots comics cum wall newspaper workshop ngasiloshin kre Handak Manipur Police Department na Police Constable lising amaga chamnga marifu mathoibu Head Constable da promotion pigadawriba asida aranba thawong chatharabra haina chauna chingnaba leire haina masak maming takthokning daba Police Constable kharana phongdorakli Promotion pigadawriba Police Constable lising amagchangma marfu mathoi asigi manungda sports quota amade good service singidamakta chada taragamanga promotion pibaki quota leigadabani haire Pawasina makha taraduna promotion pigadawriba sida sports achievement mapung phana leitaba myoy sing hapchinba yaure National ki thakta sanaruraba sanaroi singbuna promotion asida yawhandanaba khotnare haire Promotion ki thabak asi niyom chumna mari leinaba singna pangthoktuna asengba promotion phangba yaba miyoi singbu head constable ohenbiu
खंगना चानबा मरी मतासिंग येंगलगा थबक तौबिगनु हिरमसिदा मणिपुर सरकार अमदी होम मिनिस्टर ना मीटिंग चंगबिनबा अपील तौरकली सादोकपम बिरजित मंगांगना इबा इचासा इमा चटले हाइना मिंगथोनबा वारेंग लाइरिक अमंगसे मणिपुर प्रेस क्लब ता इम्फाल वेस्ट हियांगथांगी जिला परिषद मेंबर एस सुभाष चंद्रना रिलीज तौख्रे नोंगचुप हारम खोरजै लुपना सिंदर पाक्थोखिबा लाइरिक फोंबगी थौरमदुदा लुपकी प्रेसिडेंट गौरव थोंगाम चामदे अतै अइबा केसु सरयाखि मरी सुबा मेरिटोरियस अवार्ड डिस्ट्रीब्यूशन कम यूथ स्पोर्ट्स मीट लिसिंगनी तरागतरु चटखिबा तांग तराग मंगादगी तराग तरेट फाउबा नॉर्थ मरिंग स्टूडेंट्स यूनियन सिंधुना ग्वारोक मरिंग विलेज ता पांगथोखरै थौरमदुदा सदर हिल्स के एडीसी के फाइनेंस चेयरमैन एमएल डोमिनिक कंसोवा यावना तोंगान तोंगान बा मियोय क्याना सरुक याव क्याखे जेनिम्स के डायरेक्टर इंचार्ज डॉक्टर एल देबेना व्हाइट पेपर की महुत्ता चटनब यारोइदबा चे चांग पुथोकलगा महाक अमदी डेंटिस्ट डॉक्टर एम अंगौबगी असोइबसिंग कुपसिनबे यारोइ हाइना केसीपी पोरे मेते लुपना फोंदोरकली लुप असगी पब्लिसिटी सेक्रेटरी मालेम गानबा मेते की चेरोल अमना डॉक्टर अनीना कॉन्ट्रैक्ट प्रोफेसर दगे रेगुलर प्रोफेसर दा रेगुलर ताखिबगी व्हाइट पेपर पुथोकपा ngamdrabanina लुपना थमखिबा मणिपुर पुंबगी जनरल स्ट्राइक अदु जुलाई 10 गे अयुक पुंग मंगा दगे नुमिदांग वाइरम पुंग 3 फाउबा ओइना लेबाक मियामगी येंगलगा पुंग 18 खक्तमक कौरगनी हाइरि हौजी सानबगी पावमु लोबिरासी ngasi sanabagi pauda District Sports Association Thobal ge First Division Football League Tournament July 13 mathoi dege Charangpat Playground da horagani July 12 phawgi manungda form pislakna bakhang lakli hauji sanabagi makhata ba pau boyai ningthaujam dege muk lobisi Sigi September 3 Denmark da pangthokadoriba 3rd States Archery World Cup ta India gi mahut sinduna saruk yagadoribi Pangnam Lili Sanu Manipur amadi Bharat ki mai puraknaba hona hangani haina saknai rebi India gi archery coach B Gunisana network asiga akhanana unabada phongdokhre masagi sahi kunipal surbi Lili Sanu Sagolbal Khamnam Bazar Soyam Lerakta Leiba Laikhidraba Pi Samkan Hai Amadi Moirang Them Ningol Pangnam Ongbi Thoibi Sanagi Machanupini Haukiba Sahi Chok Lisingani Ahum Amadi Marida Sai NERC Impalda Archery Masanagi coach Gunisagi Makada Tamba Hauki Sok Lisingani Sumna Tarada Bijewada da Pangthokiba Kuntramatoi Suba Sahara National Archery Championship da Apaba performance piduna 70 meter amadi 60 meter gi compound da ahanba 50 meter amadi Olympic round compound da anisuba position taki championship asida high achievement phangduna India gi number 1 oiduna hojik phawba leiba asina Gunisana coach ama oibagi nungaijabani haiki 2010 da Bijewada gi national da mana goal ani daga first rank oidana magi first compound gi competition tappa matamda tremendous improvement of performance leiki magi Indian number 1 ni 70 meter goal 60 meter goal 50 and amadi Olympic round na silver phangdana magi highest achievement am oiki adugi matungda so many competition aibadi yam important oisi anga am achieving of form hai koi course and maintenance of form hai is equally difficult oiba mai achieve tawre na form se fluctuate to balai ba haidaba ado ai gi lai ba khobana bombela su adum haidapna lai kra ade lili si 2010 dagi till now my performance maintain taw adu my performance de hojik dum maintain india gi 1 2 de maintain taw le masine as a coach am ngai jabadi whether ai olympic chakera asian games chakera masi ai gi kanu nate ai na tambiri bangang se masi gi performance maintain to bangamba moi si anem ba de awam pukhalapa amadi maintain to ba de moi gi psychological factors awar pa ma men bi ba masine na pam de ba as a coach coach Gunisana makha taraduna center asida haukiba sahi sok lising ani ga supna marida archery masanagi khulai leikhiba matungdagi center asida nauna director oikiba Francis Marwin na laklaba matungda ahanba oina sahi amada lupa lak mangagi amadi mathangi sahi dasu lupa lak mangagi khulai leiraba matungda north east ki oiba apunba khulai leibadasu state asigi sakthung phangbadagi hojik phawbudi khulai gi award ba leitana angang sing sang naina akanba practice sathari haiki ado Francis Marwin la ko matam sida for the first time
ꯃꯥꯅ ꯆꯍꯤ ꯑꯃꯗ ꯂꯥꯛ 5ꯒꯤ ꯈꯨꯠꯂꯥꯏ ꯂꯩꯕ ꯍꯧꯈꯤ ꯑꯗꯨ NACꯅ ꯒ꯭ꯔꯥꯟ ꯇꯧꯕꯤꯔꯤ 80 lakhs aduna 80 lakhs na khoi Assam ne Meghalaya ne Manipur ne khoi yenai khulai adumai tawdana bulk ta khoi khulai ama leiba pangki smai tawdana haujupokta first sa la padagi khoi da equipment ki award pa lai khite lily gi second boy ta extra boy se one maybe 1 or 2 weeks coming da la ani sini aina khoi gi haujup ki oina di khoi problem ta lai equipment gi hona ba katangai honaba ko side su angang side su honamina ba madar ka ta masana football sanapa pamlabasu imung manugi miyoisingna archery masana pamduna khongda hankhibadagi paungnam lili sanu hojik pitribigi archery gi compound da khwaidigi phaba sanaroi khangatpada tare suba position da leiri hojik phawbada international thakta pangthokpa archery championship kumathoi saruk yabada gold ahum silver amadi bronze ahum lawkhre sangai rabi coach gunizana full support pibaga loinana sahi asigi September thada Denmark da pangthokadoriba world cup final da kanna honaduna yumbu Denmark ki archer maithiba piduna medal lawba ngamnaba ishorbu sena ningjaduna honagani haiki archery se khoi kana pusale nom ulle moina rubber ke kachimbo buzaina archery zo uzadri sila ubone ba rubber chimbo ko ai si game si yam lai de ma le na ai ngamni na hai da kakana hainare lae ado 2003 di ai side side dum practice ta hojare madam guncha ga madam santai makha da tawjare 2007 digi compound ka pe de 2010 dai compound medal lawong ngamjare de 2012 ti international chatpang music phau international se 21 book ti sanare aduga medal na gold ahum ga bronze ani ga lawong ngamjare 2016 gi se ai yam improve la ai hajare medal world cup da lawjadru ai score yam improve la aduga olympic round ke ka dasu ai khradum changbang ngame quarter final gumbu di chamba ngamjare adugi world cup hum digi country gi oina mini pan khan leb adu ai ju yaure aduga September da Denmark da world cup final tawduri adu da aina final sanadu se aham wakta ai ga taminari se Denmark ki nupi ma ga tamine adu moi host country ni na olympic round da di audience me am su lakani adu lawba khotpa tawni adu competition di khra budi tough ho jaye adu medal law do di isor gi nongdam thasi gi tang kuni thoidigi kunmari phawba Chhatrapati Sports Complex Balwadi Pune Maharashtra da pangthokadoriba manga suba national bell wrestling amadi pankrasan championship da saruk yagadaba Manipur team Khuman Lampak Sports Complex tagi Lok Janashakti Manipur gi general secretary Athokpam Kishorna lamthaduna Pune gi damak Imphal thadokre lamthabagi thorumjuda Dalit Sena Manipur gi general secretary amadi film actor Saikhom Rojesh su saruk yaki pangthokadoriba championship asida Manipur team gi official taret yauna sanaroi nipumathoi punna mioi nipuna tongan ba category da saruk yagani Hauzilu selakpada ngasi nomagi oiba inga sagi paw muk lobisi ICAR Lampel Partigi Pangba Pauda Mastiki Paidik Chakiba degree Celsius Kundarundas Paidigi Ingba degree Celsius Kunitoi Dastikbari Nungshita Yauba Ising Manilgi Sang Ayukta Sada Matutare Matilda Sada Matutare Asigi nong sukibagi sang Mari Dasmik ama kilometer ni Hauzero bedamaru bapaw amana pizeri Pek encounter da laikhidraba mioi kunganipan gi imung manung da Supreme Court na Manipur government da compensation pina ba khangan krabasu imung manung amatana phangba laitri hairi Manipur da lairiba water body khudimanga yoklabadi state ki konaba changdagi henanga puthokpa ngamgani haina fishery department ke director David K Simre na phongdokre amade irilbong thongi manakta iril turel ge torban namthabada yum ama yaukre
ISTV na pizaba pao matang sa lojare miyang tabiri basingbo amukana khurumjari